lamdam asigi lau furup ama oiriba tangkhul furup ki chawkhat thorang amadi furup asigi maihorol dagi chanaraklaba thoidok hendokpa cultural heritage pu hena masak mangal thokhanaba kari karamba thabak thoram sing paikhatpa yabagi haibagi matangda Chief Minister Nongthongbam Biren na tangkhul sanaw long TSL gi mihut kangbu amaga ngarang mahaki secretariat ta unaduna khanakhre mahaki ex handle gi post amada Chief Minister na TSL gi mihut kangbu aduga unaduna wari sanakhibagi mami khara thagalakpaga loinana tangkhul furup ki kangbu asiga unaduna furup asigi chawkhat thorang gi matangda khanakhre haina miyamda khanghalakli ngarang numidang Chief Minister na thagalakhiba ex ki atopa post amada ukrul gi shirui village ki mihut kangbu amagasu unaduna khul asigi yaifa thorang gi damak paikhatpa yaba tongan ba project amadi scheme singi matang dasu khanakhre haina Chief Minister Nongthongbam Biren na khanghalakli Chief Minister ga unaba aduda shirui lilegi haurakpham oiriba khul asigi mihut kangbu asina khul asigi miyamna thengnariba awaba singi matang dasu khanakhibaga loinana hunja singi awaba koknaba paikhatpa yaba tangai fadaba thabak singi matang dasu wafam kaya khanaki hairi Security force na leptana satharakpa thibagumba thabakta masing yamlaba khulai single loinana bom kaya amasu fagatpa ngamkhre November 3 ta Tengnopol district ki Samukom area da sathakhiba operation amada security force na pistol ani achawa makhal gi pompi ani apikpa makhal gi pompi ama 7.62 mm gi live round nipan pistol gi round ani IED nipan HE pompi grenade nipan explosive material cake ani 36 hand grenade nipan walkie talkie ani fagat khibani haina police tagi thadorpa serol amana khangalakli nakal amaromda numit asimaktada fimu setpa sakhangdaba kangbu amana Bishnupur district ki Fubala da mioi amadagi namhaduna yenaw samanga pukre haina social media da viral orakhiba video adu aranbani haina police ki cherol asina makhatari Kwakta ward number 8 tagi Ifa Mayum Ramizuddin chai kunthra na thaudok asi mahakna sasinaba wari ni haina masana yajakhre sasinaba video aduna Kwakta ward number 8 asimak tagi haibok mayum thoiba sahi kun mapal na namkhiba video ni hairi makoy anima police na miyam da arano paw sandokpagi maral da fagat kre haina paw asina makhatari